ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇ꯭ꯔꯤꯁꯤꯅ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯁꯝꯖꯕꯤ ꯁꯤꯟꯊꯥꯉꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯏꯪ ꯇꯞꯄꯤ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯗꯤ ꯈꯔ ꯄꯤꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯦꯡꯒꯥ ꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯅꯣꯛꯅꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯤ ꯃꯍꯥꯛꯄꯨ ꯇꯣꯏꯅ ꯇꯣꯏꯅ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯀꯅꯥꯝꯇꯅꯁꯨ ꯃꯥꯕꯨ ꯇꯤꯟꯅꯕꯤꯔꯝꯗꯦ꯫ ꯃꯌꯨꯝꯗꯁꯨ ꯁꯤꯟꯊꯥꯉꯝꯕꯤ ꯃꯄꯥ ꯃꯃꯥꯅ ꯊꯤꯅ ꯊꯤꯅꯁꯨ ꯇꯧꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯥꯡꯗꯨꯅ ꯃꯍꯥꯛꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯒꯗꯕ ꯃꯈꯜꯒꯤ ꯉꯥꯃꯣꯛꯁꯤꯡ ꯁꯦꯝꯗꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗ ꯄꯤꯗꯨꯅ ꯌꯣꯜꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯉꯥꯃꯣꯛ ꯑꯁꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯁꯦꯝꯅꯗꯕ ꯃꯑꯣꯡꯗ ꯁꯦꯝꯕꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯑꯗꯨꯃꯛ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯐꯤ ꯁꯥꯗꯨꯅ ꯄꯩꯁా ꯇꯥꯜꯂꯝꯃꯤ꯫ ꯐꯪꯂꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯃꯥ ꯊꯥꯔꯤꯛꯊꯥꯗ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯁꯤꯟꯊꯥꯉꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥ ꯊꯥꯔꯤꯛꯊꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯃꯥ, ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯒꯦ." ꯊꯥꯔꯤꯛꯊꯥ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯔꯣꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯌꯥꯏꯅ." ꯁꯤꯟꯊꯥꯉꯝꯕꯤ ꯃꯃꯥ ꯊꯥꯔꯤꯛꯊꯥꯒꯤ ꯋꯥꯗꯨ ꯉꯛꯂꯞꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯉꯔꯥꯡ ꯑꯌꯨꯛꯇ ꯉꯥ ꯊꯣꯡꯕ ꯆꯥꯈꯤꯕꯗ ꯉꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯕꯣ?" ꯃꯆꯥꯅꯨꯄꯤꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯊꯥꯔꯤꯛꯊꯥꯗꯨ ꯈꯣꯟ ꯈꯔ ꯀꯟꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯪꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯍꯥ? ꯃꯪꯁꯤꯟꯅꯗꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯍꯩ ꯌꯦꯡꯉꯣꯏ, ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡꯅꯦ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯁꯣ." ꯁꯤꯟꯊꯥꯉꯝꯕꯤ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯉꯥꯃꯣꯛ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯏꯃꯥ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯌꯣꯜꯂꯨꯔꯒꯦ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯉꯥꯗꯨ ꯂꯩꯔꯛꯑꯒꯦ." "ꯉꯥꯃꯣꯛ ꯁꯦꯝꯒꯦꯔꯥ ꯁꯦꯝꯃꯣꯏꯔꯥ ꯄꯥꯠꯇ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯉꯥꯃꯣꯛ ꯌꯣꯜꯂꯨꯕꯒꯤ ꯁꯦꯜꯗꯨꯅꯅꯦ ꯑꯃꯨꯛ ꯉꯥ ꯂꯩꯔꯛꯂꯕꯗꯤ ꯄꯩꯁꯥꯗꯤ ꯂꯦꯝꯃꯛꯈꯤꯗ꯭ꯔꯥ? ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯐꯪꯅꯕ, ꯉꯥꯁꯨ ꯆꯥꯕ ꯐꯪꯅꯕ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯗꯕꯅꯤ꯫ ꯈꯔꯅꯅꯦ ꯌꯣꯜꯂꯝꯃꯣ, ꯑꯗꯨꯒ ꯈꯔꯅ ꯌꯨꯝꯗ ꯆꯥꯅꯕ ꯄꯨꯔꯛꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯊꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯁꯤꯟꯊꯥꯉꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ, "ꯃꯇꯝꯁꯨ ꯈꯔ ꯉꯜꯂꯤꯕꯅꯤꯅ ꯑꯩ ꯉꯥꯃꯣꯛ ꯈꯔ ꯁꯦꯝꯂꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯥꯃꯣꯛ ꯑꯝꯇ ꯁꯦꯝꯗ꯭ꯔꯕꯗꯤ ꯏꯅꯦ ꯀꯕꯣꯛꯂꯩꯅ ꯁꯣꯏꯗꯅ ꯁꯥꯎꯈꯤꯕꯁꯨ ꯌꯥꯏ." ꯑꯁꯤ ꯈꯟꯗꯨꯅ ꯁꯤꯟꯊꯥꯉꯝꯕꯤ ꯉꯥꯃꯣꯛ ꯈꯔ ꯁꯦꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯠ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯆꯠꯄ ꯁꯤꯟꯊꯥꯉꯝꯕꯤꯅ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯎꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯁꯤꯗ ꯉꯥꯏꯍꯥꯛꯇꯤ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯐꯥꯕ ꯆꯠꯅꯕꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯈꯟꯅ ꯈꯟꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯥ ꯐꯥꯔꯤꯉꯩ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯒꯣꯜ ꯇꯣꯡꯕ ꯃꯁꯥ ꯅꯥꯟꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ?" "ꯌꯥꯅꯤ, ꯀꯔꯤ ꯍꯪꯕꯤꯒꯗꯕ?" "ꯁꯤꯔꯣꯏ ꯂꯝ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯂꯤꯕꯒꯦ? ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯁꯣꯝꯗ ꯂꯥꯛꯆꯗ꯭ꯔꯦ, ꯑꯗꯨꯒ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤꯅ ꯈꯪꯖꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯃꯤ ꯑꯔꯥꯛꯄ ꯑꯝꯗ ꯍꯪꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯝꯕꯤꯗ ꯆꯠꯄꯁꯨ ꯎꯗꯕ꯫ ꯄꯥꯠ ꯑꯁꯤꯗ ꯁꯣꯝ ꯂꯩꯕ ꯎꯕꯒꯤ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯅꯤꯔꯣꯝ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ?" "ꯁꯤꯟꯊꯥꯉꯝꯕꯤ ꯀꯧꯖꯩ." "ꯑꯩꯒꯤꯅ ꯁꯥꯊꯧꯕ, ꯑꯗꯣ ꯆꯍꯤꯗꯤ ꯑꯩꯅ ꯈꯔ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯦ, ꯑꯗꯨꯅ
Sintha haina adum kauke. Aingondana ibung sathauba haina kaubiyo. Hoi ibung sathauba. Ado hayengsu mafam asida nga phaba lakadro. Hayengdi tamagamdi ibung. Adudi nahak hayengse sangadra. Amukta unase. Ngasigide khar thure. Aduna hayeng nahak na sangane haiba matamduda ai laksage. Aidi ngamok semduna yonbagi namina wairamda kaithilda hek thole ibung. Adudoina ngaijaramage. Ibung na hainingbodo madudoina haibiro. Pare. Adudi hayeng ai karangana nakoigi kaithil masadu ngaiduna ai liramlage. Asi hairamduna nupadu satkri Sintha ngambi nupadu na hairamlibu singduna ngaya khanjana dun lei. Karigino mahak naibu mafam asida hayeng su ngairamu hairiba. Aduga mahaki pijuladuna ningthaugi lami kumasu male. Asumna masa mathanta wahang kaya mahangzari adubu khanba yaba khallabasu pakhum phanglaroi khangbana Sintha ngambi mana tawramlibu thabak adu makha tana tawkri. Ngayak laibaga pat adudagi kakhallaktuna mayum tamna lakle. Mahangna thongalda changlakpaduda mangolda leptu leiramba mama Tharik thadu harau harauna masabu yengtuna hairei. Haima isa halaklidana waramlani isa se ngabu kayam pharake nangbo. Sintha ngambi mamana ngasi asumna itha thazadana tawrakpasida ingangakna yengduna pakhum pirei. Sidi pata nga phaba kana sulaknaramtre. Ima kaidobu yarabano khangde aduna ngasu adumak yamna phare. Phare yambu yamankre isana pharese aduga khulgi mi kanasu nga phaba lakchibadunanya kumhai dawani haibani adugi khulgi lampakta loina leinaramani. O adudi ma ai khongkhut hama loibaga ngamop singduga nga kharaga puduna kaithildu yolurage. Hoi thankini ko amuknya naboksu lakpanina ima nga se thonglamlage. Asi hairamlaga Tharik tha imungda ngadu pusinduna sangkhri. Sintha ngambisu wakhal tarakle kari maramgi mamana ngasi asuk ahong mataw ulibano haibado. Ngayak lairabadi thengjing thragani haiduna prap makhong mukhut hamdok paloiraduna imungda sanglei. Mahakni hek sanglakpaga mabok laimadu masunupida nuksina kaurei. Isu thoibiya nahakpu pata nga phaba satluribro. Ha madubu karigino ngamok su semba phisu saba nga su phaba wabana loirani ni nangbo. Ibo ngasise nga su saningba aduga nga phabadasu hen hayawnaba satpanida ado anganga ni di ude na ibo. Anganga ni budi napagi manakta leramgani ado nahak toina pata nga phabado satkanuko ado nangbu kaithildu sakani hai kharanga lingai sida chathok lurone. Asumna Sintha ngambidu kaithilda laktuna mahangna purakliba ngamoka ngagatu yolami. Mahagi pothafam potpham phami nupiduna Sintha nahakpu ngamokse khar yamna semaune nangi ngamok asidane payam nangnarine. Aisu yamna semlake tawbani ine aduda matam phangda tawrini. Hoine adusu sumini nahakna imungdugi thabaksu loina tawribani ko. Phare chaluru ado nang ngamlabadi khar yamna dum he semau ko yamna semlagane pureiba makai pharibanine aduda nahakna ngamdaba sida mangai ado nangi nga singsisu phajeine thuna sikadaw male ngayon bilembina selmatik sana pibirakbro. Ahal nupidugi waduda Sintha ngambidu nokfei tawna aina haijaba kharado mantiknadana adum pibireine ado inena khar yamna semon haibado ai yarbi makai yamna semna honarkine. Asi hairamlaga Sintha ngambidu mayum tamna lakle. Mahakna hek yaurakpaga mabok leimana masunupibu manakta kausinduna phamhalli. Isubu sil kaya phanglakpagi lupa 20 phange eibo. Yamnabu phangaine adudi nahakna senyek 10 thamjin jawro aduga silyek 10 adunane namada pisilo. Hoibo asi hairamduna Sintha ngambidu magi kada sangduna senyek 10 adu magi sel thampam amada seksina thamkhre. Aduga
ꯁꯦꯜꯌꯦꯛ 14 ꯑꯃꯅ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯕꯣꯛ ꯂꯩꯃꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯁꯨ ꯅꯨꯄꯤꯗ ꯁꯦꯜꯌꯦꯛ 5 ꯑꯃꯁꯨ ꯇꯨꯃꯤꯟꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯕꯣꯛ ꯂꯩꯃꯅ ꯃꯁꯨ ꯅꯨꯄꯤ ꯁꯤꯟꯊꯥꯉꯝꯕꯤꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ꯫ ꯃꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯊꯥ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥ ꯄꯤꯕꯥꯗꯁꯨ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯃꯗꯤ ꯊꯤꯅ ꯇꯧꯕꯤꯔꯕꯗꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯒꯅꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨꯅꯦ ꯅꯣꯏꯒ ꯃꯔꯤ ꯇꯠꯅꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯛꯊꯥꯅ ꯁꯤꯟꯊꯥꯉꯝꯕꯤꯕꯨ ꯂꯨꯅ ꯇꯧꯕ ꯁꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯕꯣꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯤꯟꯊꯥꯉꯝꯕꯤꯁꯨ ꯉꯥꯃꯣꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯃꯣꯛ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯁꯥꯊꯧꯕꯗꯨ ꯉꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯟꯊꯥꯉꯝꯕꯤ ꯉꯥꯃꯣꯛꯁꯤꯡꯗꯨ ꯌꯣꯜꯂꯝꯈꯤꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯁꯥꯊꯧꯕꯁꯨ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯂꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯁꯤꯟꯊꯥꯉꯝꯕꯤꯁꯨ ꯉꯥꯃꯣꯛꯁꯤꯡꯗꯨ ꯌꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯁꯥꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯕꯨꯡꯅ ꯉꯁꯤ ꯎꯅꯁꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯏꯕꯣ?" "ꯁꯨꯝ ꯅꯍꯥꯛꯀ ꯈꯪꯅꯅꯤꯡꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯉꯔꯥꯡꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤꯅ ꯋꯥꯔꯤꯁꯨ ꯁꯥꯕ ꯐꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯖꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯨꯡꯁꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯔꯥ?" ꯁꯥꯊꯧꯕꯗꯨ ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯩ ꯁꯦꯅꯥꯄꯇꯤ ꯁꯥꯊꯧꯕ." ꯋꯥꯗꯨꯗ ꯁꯤꯟꯊꯥꯉꯝꯕꯤꯅ ꯁꯥꯊꯧꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯦꯅꯥꯄꯇꯤꯅꯦ ꯍꯥꯏꯔꯒ ꯀꯝꯗꯧꯅ ꯂꯝꯕꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯒꯕꯨ ꯀꯔꯤꯒꯤ ꯂꯝꯕꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯅꯅꯥꯛꯇ ꯁꯨꯝ ꯆꯪꯅꯤꯡꯕ, ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯅꯇꯧꯗꯣ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯝꯕꯤ ꯈꯪꯗꯕ ꯁꯥꯁꯤꯟꯅꯕꯅꯤ." ꯁꯥꯊꯧꯕꯒꯤ ꯋꯥꯗꯨꯗ ꯁꯤꯟꯊꯥꯉꯝꯕꯤꯗꯨ ꯅꯣꯛꯇꯨꯅ "ꯑꯗꯨꯗ ꯑꯩꯁꯤ ꯐꯔꯝꯃꯤꯔ ꯏꯕꯣ?" "ꯌꯥꯝ ꯐꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯗꯨꯒ ꯀꯩꯁꯨ ꯈꯦꯟꯅꯕ ꯂꯩꯇꯅ ꯐꯖꯩ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯞꯅ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯃ ꯇꯧꯅꯤ ꯍꯥꯏ, ꯑꯗꯨꯗ ꯅꯍꯥꯛꯇꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ?" "ꯑꯩꯗꯤ ꯏꯇꯥꯔꯣꯏ ꯀꯅꯥꯝꯇꯁꯨ ꯇꯤꯟꯅꯗꯦ, ꯑꯗꯨꯅ ꯀꯔꯝꯅ ꯏꯊꯟꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯎꯔꯣ?" ꯁꯥꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯁꯤꯟꯊꯥꯉꯝꯕꯤꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ ꯏꯕꯥꯅꯤ ꯈꯛꯇ ꯑꯊꯦꯡꯕꯗꯨꯗ ꯀꯔꯝꯅ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯄꯥꯒ ꯏꯃꯥꯒꯅꯁꯨ ꯌꯥꯔꯛꯂꯣꯏꯌꯦ ꯏꯕꯨꯡ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯃꯥꯍꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯗꯤ ꯌꯥꯒꯗ꯭ꯔꯣ?" "ꯏꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯆꯠꯄꯁꯦ ꯀꯌꯥ ꯌꯥꯒꯟꯗꯦ ꯏꯕꯨꯡ, ꯑꯗꯨꯅ ꯑꯩ ꯀꯨꯝꯍꯩꯁꯦ ꯌꯥꯎꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ." ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯋꯥꯗꯨꯗ ꯁꯥꯊꯧꯕ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄ ꯑꯣꯏꯅ ꯁꯤꯟꯊꯥꯉꯝꯕꯤꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗꯨ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯝꯕꯤꯁꯨ ꯁꯥꯊꯧꯕꯅ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯍꯪꯂꯛꯏ, "ꯏꯕꯨꯡ ꯀꯩꯗꯧꯔꯒꯦ?" "ꯁꯤꯟꯊꯥ, ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯊꯣꯛꯄꯕꯨꯗꯤ ꯊꯣꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯒꯗꯧ ꯃꯥꯟꯗꯤꯌꯦ." "ꯐꯔꯦ, ꯑꯩ ꯏꯃꯥꯗ ꯍꯥꯏꯖꯔꯒ ꯌꯦꯡꯒꯦ ꯏꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯆꯠꯂꯨꯔꯣ, ꯑꯗꯣ ꯀꯨꯝꯍꯩꯗꯣ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅꯤ ꯍꯥꯏꯕꯅꯤꯀꯣ?" ꯁꯤꯟꯊꯥꯉꯝꯕꯤ ꯁꯥꯊꯧꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯌꯦꯡꯉꯛꯀꯦ, ꯑꯗꯣ ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯒꯦ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯁꯥꯊꯧꯕꯁꯨ ꯁꯤꯟꯊꯥꯉꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯝꯕꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄꯒ ꯃꯃꯥꯗ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯀꯨꯝꯍꯩ ꯍꯧꯅꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯒ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ?" ꯊꯥꯔꯤꯛꯊꯥ ꯃꯆꯥꯅꯨꯄꯤ ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯃ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯏꯃꯥꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯀꯌꯥ ꯆꯠꯅꯤꯡꯗꯦꯗ꯫ ꯅꯪꯅ ꯆꯠꯅꯤꯡꯂꯕꯗꯤ ꯃꯈꯥꯔꯣꯝꯒꯤ ꯃꯉꯥ ꯂꯩꯃꯒꯅꯦ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ, ꯃꯈꯣꯏꯁꯨ ꯀꯨꯝꯍꯩ ꯌꯥꯎꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ." ꯁꯤꯟꯊꯥꯉꯝꯕꯤ ꯃꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯕꯤꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ
Thajadana mamana adumna hairakpaduda wakal adu khara makhaidi nungaijai. Asumna numit adu sahokhiduna nonga lakle. Khulgi miyamna wana ngainaba kumai haugadaba numit aduni. Kaithildu hanadagi ngasina amuk hena misingkhre. Kumai de setna phizol leiba lakpa mayamsu atopa mina phajaba phizol hena khankhini haina nganda laknaduna phizol sing leiri. Hairakpa mamanga mantiknadana adumak phatpat pithoknarami. Sinthangambisu hanagi matogum ngamok semlaga kaithilda puraklami. Ngamok singdu yonma loiraba matung phiyonpham amada sangaktuna mahakisu horen kumai adu setnanaba phanik ama leiga haiduna phiyonbi atuda hairei. Ine horen kumai da setnanaba phanik amta yengjageba. Hoi yengo ado sintha nahakti ngausu ngawi nasaksu phajai aduna masigi asangwa phanekse asi oina setludana nangonda ya paksani. Sinthangambisu ahal nubiduna hari phanek adu yengduna phare dudine ibokna leibiba purit asangba masu leikibane aduga jananaba masigi phanek asangbase si oina laurage. Asi haiduna sinthangambi phanek adu leiraga mayumda halai. Somdana Mama Tharik Thadu Sinthangambina yumda yausilakjingai makhoigi makha thangbagi yumthangnabi Mangalai-mada wari sarami. Bema Mangalai-ma horena koina kumai yawa chatpadane karigumba nupana Sinthangambida haireklabadi koyu haiduna khara insiluko. Kaigidi domcha yengoi nakhoigidi khangnaba nupa leido Sinthangambigidi kanasu leite do aduga madi misu kaya loinagandaba sidane ngauhigadra haidana pakhatlibadine. O adugi oire haigi ine ado ataina pundrabasu ainadi Sinthangambise punse haibani aduda mana yanida kanasu punba pamda haibaduda ai wa makha tadraba. Asumna wari sanaringai Sinthangambina sangakpadu ure madu ubuda Tharikta sanaramli wari tu phathaidoktuna hairei. Sintha imanane Nata Mangalai-maga nanga horen kumai satnanaba hainarabani aduna nakhoini satluroko. Sinthangambido harauna mamada yengduna hoima. Mangalai-masu Sinthangambida yengakduna Sintha nahakpu horen kari masugi phizol selakadoino asangba oina setkani nahakti kari masu seke hainu leima aina higok oina setlage. Asumna anido hainaduna numidangi matam ngaiduna leinakre. Numidangi matamni khulgi misingdu irang langna kumai adugi loisinari. Sinthangambisu mahaki kada satnaba haiduna phiroi loisinjarami. Mahaki mabokna leibirakiba asangma masugi phurit aduga maduma littuna mahakna ngasai kaithildagi leijarakiba phanek asangmaduma setuna adugi matik phajakre chunakre. Ngaihaki matung loisinba loiraduna kumai tawphamna satnaba thoknarakle. Sinthangambi thoklamdaida mamampagi manakta changaktuna ima babu nacha chalukhigeko. Tharik thana chaluro asikak hairei atopa karisu hairaktre. Sinthangambina thoklakpaga Mangalai-manasu Sintha loijibo chanaba tawrasi thengkhrani ibani khaktaro chattuisi leima nate chanusu yauni akhoi ahumni. O adudi chanudo kaurasi chatnaba. Asumna makhoi anidu chanugi yumda sangduna chanubu puduna makhoi ahum kumai tawpham adomda lai. Lambida asum chatna makhoi ahumdu wari sanari chanuna. Mangalai-ma horen nakhoi amado lakani haibadaine aigisu lakani hai ado Sinthangambi nangidi lakani haibro. Kaidenoda ai leiti. Asumne hek haibaga Sinthangambi mamita sathaubu urei. Mangalai-mana amu Sinthagidi kadaidagi leirani thabak suduna adum leiraga kaidagi nupanoda matamu leiramui ngamok amuk sem pie muksa marak tasu nga phaba satpani. Januna adudi Sintha ngasi kumai tawphamda phajaba nupan hairaklabadi thokekta yathokoko. Sintha nokfei tawduna kanana bu hairakatoinoda ipik pikpi athibi engondabo. Mangalai-mana oidabadi ngangnagumsida saki wadi nangni yam heliko hoi muhangbudi aikhoina khara heli haiba khaktani awatpa leiba ita nateda.
ꯑꯍꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯥꯛꯄꯅ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯖꯥꯅꯨꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯖꯥꯅꯨꯗꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯃꯉꯥꯂꯩꯃ, ꯁꯤꯟꯊꯥꯒ ꯅꯪꯒ ꯅꯈꯣꯏ ꯁꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ, ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯃꯁꯦ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯆꯪꯉꯛꯀꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯁꯤꯟꯊꯥ, ꯏꯕꯥꯅꯤ ꯆꯠꯁꯤꯜꯂꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯁꯤꯟꯊꯥꯉꯝꯕꯤꯗꯨ ꯃꯉꯥꯂꯩꯃꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯉꯥꯂꯩꯃꯅ "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯅꯃꯥꯟꯅꯕꯤꯔꯣ ꯃꯥꯅ?" ꯃꯥꯅꯤ, ꯁꯤꯟꯊꯥꯉꯝꯕꯤ ꯀꯧꯕꯅꯤ." ꯅꯨꯄꯥꯗꯨꯁꯨ ꯁꯤꯟꯊꯥꯉꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯁꯨꯝ ꯇꯤꯟꯅꯁꯤꯀꯣ, ꯑꯩꯒꯤ ꯃꯤꯡꯅ ꯄꯥꯏꯈꯣꯝꯕ." "ꯌꯥꯏꯌꯦ, ꯇꯤꯟꯅꯁꯤ꯫ ꯑꯗꯨ ꯁꯤꯟꯊꯥ, ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ?" "ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯂꯩꯇꯦ." "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯁꯛ ꯏꯐ ꯐꯖꯈꯩ ꯀꯩꯒꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯤꯅꯣ?" ꯃꯉꯥꯂꯩꯃꯅ ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯃꯥꯗꯤ ꯊꯕꯛ ꯁꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯥ ꯀꯣꯏꯍꯧꯗ꯭ꯔꯤ, ꯑꯗꯨꯒꯤꯅꯤ." "ꯑꯣ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯥꯁꯨ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯑꯝꯇ ꯀꯣꯏꯗꯕ, ꯀꯣꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯗꯕ, ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯪꯅꯍꯟꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ." "ꯁꯤꯟꯊꯥꯅ ꯌꯥꯕꯤꯔꯛꯑꯅꯤ." "ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯤ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤ. ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯂꯥꯟꯃꯤꯅꯤꯅ ꯐꯠ ꯂꯥꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗ ꯃꯥꯗꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕꯅꯤꯅ ꯈꯔ ꯊꯦꯡꯉꯛꯀꯗꯧ ꯃꯥꯜꯂꯤ." ꯋꯥꯍꯩꯗꯨꯗꯗꯤ ꯁꯤꯟꯊꯥꯉꯝꯕꯤ ꯉꯛꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, "ꯏꯕꯨꯡ ꯁꯥꯊꯧꯕꯔꯣ ꯁꯦꯅꯥꯄꯇꯤ ꯍꯥꯏꯕꯗꯤ?" "ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ?" "ꯈꯪꯉꯤ, ꯅꯍꯥꯟ ꯃꯍꯥꯛꯅ ꯁꯤꯔꯣꯏ ꯂꯝꯗ ꯂꯥꯛꯄꯗ ꯊꯦꯡꯅꯕ, ꯑꯗꯨꯗꯒꯤ ꯈꯪꯅꯈꯤꯕꯅꯤ." "ꯑꯣ, ꯑꯗꯨꯅꯅꯤꯗꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯩ, ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯇꯝꯂꯤꯕꯁꯤꯗꯤ." "ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯒꯤ ꯅꯪꯁꯦ ꯁꯦꯝꯕꯤꯒꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯣ ꯍꯥꯟꯅ ꯈꯪꯅꯔꯝꯂꯕꯅꯤꯅ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ." ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯁꯤꯟꯊꯥꯉꯝꯕꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ ꯁꯥꯊꯧꯕꯅꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ." "ꯈꯟꯗꯕꯅꯔ ꯀꯩꯅꯣ, ꯉꯔꯥꯡꯁꯨ ꯃꯁꯥꯗꯣ ꯏꯪꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯄꯣꯊꯥꯔꯝꯅꯤ ꯆꯠꯈꯤꯕꯗꯣ. ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤꯗ." ꯁꯤꯟꯊꯥꯉꯝꯕꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯕꯗꯨꯗ ꯋꯥ ꯂꯣꯠꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯊꯣꯏꯅꯕꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯉꯔꯥꯡꯗꯤ, ꯑꯗꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯈꯪꯉꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤꯗ." ꯃꯉꯥꯂꯩꯃꯅ "ꯀꯅꯥꯝꯇ ꯈꯪꯅꯗꯕ ꯆꯝꯖꯕꯤꯒ ꯁꯥꯔꯒ ꯃꯤ ꯃꯆꯥꯗꯤ ꯁꯦꯅꯥꯄꯇꯤꯒ ꯈꯪꯅꯩꯀꯣ." ꯁꯤꯟꯊꯥꯉꯝꯕꯤꯁꯨ ꯏꯀꯥꯏꯅ "ꯌꯥꯔꯤꯕ ꯅꯪꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯌꯥꯄꯣꯠꯇꯦ, ꯏꯔꯥꯡ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯦꯃꯤ." ꯃꯉꯥꯂꯩꯃ ꯏꯊꯛꯇ ꯈꯠꯅ "ꯍꯩꯃꯥ, ꯖꯥꯅꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ, ꯁꯨꯛꯆꯪ ꯆꯪꯉꯛꯈꯤꯗ꯭ꯔꯦꯃꯤ." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯅ ꯃꯉꯥꯂꯩꯃꯗ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯅꯤ ꯁꯦꯅꯥꯄꯇꯤ ꯁꯥꯊꯧꯕ ꯍꯥꯏꯔꯤꯗꯣ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅꯤ." ꯃꯉꯥꯂꯩꯃ ꯄꯥꯏꯈꯣꯝꯕꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯣꯝꯗ ꯌꯦꯡꯉꯤ, ꯑꯅꯤꯗꯨꯅ ꯌꯦꯡꯂꯤꯕꯗꯣꯝꯗ ꯁꯤꯟꯊꯥꯉꯝꯕꯤꯁꯨ ꯌꯦꯡꯂꯛꯏ, ꯎꯔꯤ ꯁꯥꯊꯧꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯣ꯫ ꯁꯥꯊꯧꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯟꯊꯥꯉꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯝꯃꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯑꯗꯨꯒ ꯂꯥꯛꯑꯝꯗ꯭ꯔꯒꯅ ꯌꯨꯝꯗ ꯍꯟꯈꯤꯒꯦꯅ ꯂꯥꯛꯄꯅꯤ, ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯅ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯅꯥꯀꯟꯗꯒꯤ ꯄꯥꯏꯈꯣꯝꯕꯅ "ꯃꯤ ꯃꯆꯥꯗꯤ ꯃꯃꯥꯟꯅꯕ ꯎꯈꯤꯗ꯭ꯔꯦꯀꯣ, ꯈꯣꯏꯗꯥꯖꯕ ꯃꯤ ꯂꯩꯈꯤꯕꯗꯒꯤ." ꯁꯥꯊꯧꯕ ꯅꯣꯛꯂꯒ "ꯌꯥꯔꯦꯀꯣ, ꯅꯪꯒꯤ ꯀꯣꯆꯤ ꯀꯣꯠꯄꯤꯗꯣ ꯇꯧꯔꯛꯀꯅꯨ." ꯃꯉꯥꯂꯩꯃꯅ "ꯏꯕꯨꯡ ꯁꯥꯊꯧꯕꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ, ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤꯅꯒ ꯌꯥꯝ ꯉꯥꯎꯔꯝꯅꯤꯕꯣ." ꯄꯥꯏꯈꯣꯝꯕꯗꯨ ꯐꯠ ꯍꯦꯛꯇ ꯐꯩꯖꯤꯜꯂꯛꯏ, "ꯉꯥꯎꯅꯔꯤꯅꯤ, ꯑꯗ ꯃꯥꯅꯅꯤꯅꯦ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤꯁꯤ ꯑꯣꯏꯅ ꯈꯣꯏꯗꯥꯔꯨꯔ ꯃꯥꯜꯂꯤ." ꯋꯥꯍꯩꯗꯨ ꯁꯤꯟꯊꯥꯉꯝꯕꯤꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯁꯥꯊꯧꯕꯁꯨ ꯃꯃꯤꯠꯇꯨ ꯐꯩꯔꯞꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯁꯥꯊꯧꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯉꯥꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯥꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯤꯗꯅ." "ꯀꯩꯅꯣ ꯁꯤꯟꯊꯥ ꯃꯊꯟꯇ?" "ꯀꯥꯏꯗꯩ ꯃꯊꯟꯇꯅꯣ, ꯁꯥꯊꯧꯕꯁꯨ ꯂꯩꯔꯤꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯁꯥꯊꯧꯕꯗꯨ ꯁꯤꯟꯊꯥꯉꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯟꯊꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ." "ꯍꯥꯏꯌꯨ ꯏꯕꯨꯡ." "ꯏꯕꯥꯅꯤ ꯈꯪꯅꯔꯁꯦ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ."
ꯁꯤꯟꯊꯥꯡꯉꯝꯕꯤ ꯁꯥꯊꯧꯕꯗ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯊꯧꯕꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯃꯤ ꯄꯤꯛꯄ ꯁꯛꯁꯨ ꯊꯤꯕ ꯑꯩꯕꯨ ꯀꯔꯝꯅ? ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯥꯊꯧꯕꯅ ꯐꯠ ꯇꯠꯇꯨꯅ ꯃꯤ ꯄꯤꯛꯏ ꯍꯥꯏꯕ ꯈꯛꯇꯅꯤ, ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯅꯍꯥꯛꯇꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯁꯨ ꯁꯥꯊꯧꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯅ ꯁꯥꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯨꯝꯍꯩ ꯑꯗꯨꯅ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯀꯥ ꯍꯦꯟꯅ ꯊꯦꯡꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯆꯅꯨꯁꯨ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯨꯄꯥꯗꯨꯕꯨ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯆꯅꯨꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯊꯧꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯗꯨꯅ, ꯏꯇꯥꯎ ꯑꯅꯤꯁꯦ, ꯑꯩ ꯑꯃꯅ ꯁꯦꯅꯥꯄꯇꯤ ꯊꯧꯕ, ꯑꯃꯅ ꯄꯥꯏꯈꯣꯝꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯑꯩꯈꯣꯏꯁꯨ ꯅꯪꯁꯤ ꯎꯈ꯭ꯔꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯍꯟꯗꯛ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯅꯧꯕ ꯈꯔ ꯈꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯆꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤꯇꯣꯟ ꯍꯥꯏꯅ ꯀꯧꯏ꯫ ꯑꯍꯨꯝꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯤꯟꯕꯤꯔꯛꯏ꯫ ꯆꯅꯨꯒꯤ ꯌꯨꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕꯅ ꯄꯥꯔꯤꯇꯣꯟꯗꯨ ꯉꯥꯏꯔꯝꯂꯒꯦ ꯍꯥꯏꯅ ꯆꯅꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯩꯍꯧꯔꯦ꯫ ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯁꯤꯟꯊꯥꯡꯉꯝꯕꯤꯗꯤ ꯌꯨꯝ ꯊꯪꯅꯕꯅꯤꯅ ꯁꯥꯊꯧꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯅ ꯊꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯅꯈ꯭ꯔꯦ꯫ ꯁꯥꯊꯧꯕꯗꯨ ꯁꯤꯟꯊꯥꯡꯉꯝꯕꯤꯗ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ, ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤꯀꯣ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯁꯥꯊꯧꯕꯒꯤ ꯃꯇꯧꯗꯨꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯨꯄꯤ ꯑꯍꯥꯟꯕ ꯀꯣꯏꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ, ꯑꯗꯣ ꯑꯩꯗꯤ ꯇꯧꯔꯛꯈꯤꯗꯦꯗ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯗꯨ ꯏꯀꯥꯏꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯃꯌꯨꯝ ꯇꯞꯅ ꯆꯪꯈ꯭ꯔꯦ꯫ ꯃꯉꯥꯂꯩꯃꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤꯇꯣꯟꯗꯨ ꯆꯅꯨꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯏꯇꯥꯎ ꯄꯥꯔꯤꯇꯣꯟ, ꯆꯠꯂꯁꯤꯔꯣ? ꯏꯆꯜ ꯆꯅꯨꯁꯨ ꯊꯤꯟꯖꯤꯟꯕꯤꯈ꯭ꯔꯣ꯫ ꯄꯥꯔꯤꯇꯣꯟ ꯅꯣꯛꯂꯒ, ꯊꯥꯖꯤꯟꯈ꯭ꯔꯒꯦ, ꯏꯇꯣꯝ ꯂꯩꯕꯗꯣ ꯀꯤꯌꯦꯅ ꯁꯨꯝ ꯆꯪꯍꯜꯂꯝꯕꯅꯦ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯣꯔꯥ ꯑꯣꯏꯒꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯁꯥꯊꯧꯕꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗ꯭ꯔꯦ, ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯆꯅꯨꯁꯨ ꯅꯣꯛꯇꯨꯅ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯕꯅꯤ ꯆꯪꯈ꯭ꯔꯒꯦꯅ, ꯅꯪꯅ ꯍꯦꯛ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯅꯨꯁꯨ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯨꯜ ꯄꯨꯟꯕꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡꯗ ꯁꯤꯟꯊꯥꯡꯉꯝꯕꯤ ꯉꯥꯃꯣꯛ ꯁꯦꯝꯂꯒ ꯂꯩꯔꯤ꯫ ꯃꯉꯥꯂꯩꯃꯅ ꯃꯄꯥꯟꯗꯒꯤ ꯁꯤꯟꯊꯥꯡꯉꯝꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯤꯟꯊꯥ, ꯁꯤꯟꯊꯥ, ꯀꯗꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯂꯩꯃꯥ, ꯑꯩ ꯆꯥꯛꯈꯨꯝꯗ ꯉꯥꯃꯣꯛ ꯁꯦꯝꯃꯤꯌꯦ, ꯑꯗꯨꯝ ꯆꯪꯉꯛꯑꯣ꯫ ꯃꯉꯥꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯁꯤꯟꯊꯥꯡꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ, ꯏꯅꯦ ꯊꯥꯔꯤꯛ ꯊꯥꯗꯤ ꯂꯩꯇꯕ꯭ꯔꯣ? ꯅꯍꯥꯛ ꯈꯛꯇ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯏꯕꯣꯛ ꯍꯣꯏꯗ ꯑꯉꯥꯡ ꯑꯅꯤꯒ ꯆꯠꯈꯤꯌꯦ, ꯑꯩꯁꯨ ꯆꯠꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗ ꯑꯩꯗꯤ ꯉꯥꯃꯣꯛꯁꯤꯡꯁꯦ ꯁꯦꯝꯗ꯭ꯔꯕꯗꯤ ꯄꯩꯁꯥꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ, ꯅꯣꯡꯃꯒꯤ ꯁꯦꯝꯍꯧꯗꯕꯗ ꯏꯅꯦ ꯑꯁꯪꯕꯤꯅ ꯀꯔꯤꯒꯤ ꯄꯨꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯥꯅꯗꯤ ꯃꯌꯥꯝ ꯁꯦꯝꯂꯒ ꯄꯨꯔꯛꯄ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯗ ꯑꯩꯅ ꯃꯌꯥꯝ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯒꯤ ꯏꯕꯣꯛ ꯍꯣꯏꯗ ꯆꯠꯄ ꯐꯥꯎꯕ ꯌꯥꯎꯗꯈꯩ ꯁꯦꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯁꯨ ꯁꯦꯝꯕ ꯌꯥꯎꯒꯦ, ꯈꯔ ꯇꯥꯛꯄꯤꯌꯨꯗꯅ꯫ ꯅꯪꯅꯕꯨ ꯌꯥꯎꯅꯤꯡꯉꯗꯤ ꯇꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯃꯣꯛ ꯁꯦꯝꯂꯝꯃꯤ꯫ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯁꯤꯟꯊꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯃꯣꯛ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯃꯤꯟꯅꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯅ ꯃꯉꯥꯂꯩꯃꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯦꯜ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯔꯥꯡꯒꯨꯝꯅ ꯁꯤꯟꯊꯥꯡꯉꯝꯕꯤ, ꯃꯉꯥꯂꯩꯃ ꯑꯃꯗꯤ ꯆꯅꯨꯁꯨ ꯀꯨꯝꯍꯩ ꯇꯧꯐꯝꯗ ꯈꯔ ꯍꯦꯛ ꯍꯧꯕꯒ ꯅꯪꯅꯕ ꯍꯥꯏꯗꯨ ꯂꯥꯛꯂꯦ꯫ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯏꯔꯥꯎ ꯁꯥꯊꯧꯕ, ꯅꯪ ꯉꯁꯤ ꯁꯤꯟꯊꯥꯡꯉꯝꯕꯤꯁꯦ ꯆꯦꯜꯂꯨꯗꯅ꯫ ꯅꯌꯨꯝꯗꯁꯨ ꯏꯃꯥꯒ ꯏꯆꯜꯒꯅꯁꯨ ꯅꯨꯄꯤ ꯄꯨꯁꯜꯂꯣꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯗꯥꯏꯅꯦ? ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ, ꯑꯗ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ? ꯄꯥꯔꯤꯇꯣꯟ ꯑꯃꯨꯛ, ꯑꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ, ꯏꯇꯥꯎꯅ ꯍꯥꯏꯔꯒꯕꯨ ꯌꯥꯗꯕ ꯉꯝꯕ ꯍꯧꯅꯗꯦꯗ꯫ ꯉꯔꯥꯡꯗ ꯉꯥꯏꯔꯦ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯒꯦꯁꯦ, ꯑꯗꯨꯒꯤꯗꯤ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯟꯅ ꯃꯉꯥꯜꯂꯩꯃꯗ ꯀꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ ꯂꯩꯃ? ꯃꯉꯥꯜꯂꯩꯃꯅ ꯇꯨ ꯑꯥꯗ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯅꯨꯄꯤꯁꯤꯡꯗꯨ ꯂꯩꯔꯤꯕ ꯇꯣꯝꯗ ꯂꯥꯛꯏ꯫ ꯄꯥꯔꯤꯇꯣꯟꯅ ꯁꯤ ꯌꯧꯔꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯗꯅ꯫ ꯄꯥꯏꯈꯣꯝꯕꯒ ꯃꯉꯥꯜꯂꯩꯃꯒꯗꯤ ꯃꯁꯥꯅ ꯈꯪꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯇꯣꯟꯒ ꯆꯅꯨꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯝꯕꯤꯒ ꯁꯥꯊꯧꯕꯒ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯇꯣꯟꯒ ꯆꯅꯨꯒꯗꯨ ꯀꯔꯝꯅ ꯁꯥꯊꯧꯕ ꯑꯃꯗꯤ ꯁꯤꯟꯊꯥꯉꯝꯕꯤꯕꯨ ꯆꯦꯜꯍꯟꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒ ꯃꯉꯥꯜꯂꯩꯃꯒꯁꯨ ꯋꯥ ꯈꯟꯅꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯄꯥꯔꯤꯇꯣꯟꯒ ꯆꯅꯨꯒꯁꯨ ꯈꯟꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯣꯏꯒꯗꯕ ꯌꯦꯡꯉꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯁꯤ꯫ ꯀꯔꯤꯅꯣ? ꯉꯔꯥꯡ ꯈꯛꯇ ꯐꯣꯡꯗꯣꯛꯅꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯆꯦꯟꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯥꯊꯧꯕꯒꯤ ꯏꯃꯥꯅ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯤ ꯇꯥꯕꯗꯅꯦ ꯈꯥꯡꯂꯛ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯁꯤꯟꯊꯥꯗ ꯊꯦꯝꯂꯒꯦ, ꯑꯗꯨꯒ ꯆꯦꯜꯍꯟꯈ꯭ꯔꯁꯤ꯫ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯈꯔ ꯊꯦꯝꯃꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯅꯨꯒ ꯄꯥꯔꯤꯇꯣꯟꯒꯗꯨ ꯆꯪꯉꯛꯇꯨꯅ ꯆꯅꯨꯅ ꯃꯉꯥꯜꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃ, ꯁꯤꯟꯊꯥꯁꯦ ꯏꯕꯥꯅꯤꯅ ꯊꯦꯝꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯂꯩꯃꯒ ꯆꯅꯨꯒꯗꯨ ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯁꯤꯟꯊꯥ, ꯑꯁ꯭ꯋꯥꯏꯗ ꯑꯝꯇ ꯊꯣꯛꯂꯛꯀꯦꯔꯣ? ꯍꯣꯏ ꯊꯣꯛꯂꯛꯀꯦ, ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯤꯟꯊꯥꯉꯝꯕꯤꯗꯨ ꯆꯅꯨꯒ ꯃꯉꯥꯜꯂꯩꯃꯒꯅ ꯁꯥꯊꯧꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯆꯅꯨꯅ ꯏꯕꯨꯡ ꯁꯥꯊꯧꯕ, ꯁꯤꯟꯊꯥꯁꯤ ꯄꯨꯕꯤꯔꯣ, ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯦꯛ ꯊꯤꯅ ꯇꯧꯔꯝꯃꯕ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯀꯔꯟ ꯍꯦꯛꯇ ꯇꯥꯁꯤꯜꯂꯛꯀꯗꯕꯅꯤꯀꯣ꯫ ꯃꯉꯥꯜꯂꯩꯃꯅ ꯑꯃꯨꯛ ꯉꯁꯤꯅ ꯁꯤꯟꯊꯥꯒꯤ, ꯍꯌꯦꯡꯅ ꯑꯩ, ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯊꯪꯅ ꯆꯅꯨꯒꯤ ꯆꯞ ꯆꯥꯔꯦ꯫ ꯐꯔꯦ, ꯑꯗꯣ ꯆꯠꯂꯣ, ꯀꯨꯏꯅꯒ ꯂꯩꯔꯅꯨꯁꯦ꯫ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕꯗꯨꯗ ꯌꯥꯈ꯭ꯔꯦ꯫ ꯁꯥꯊꯧꯕꯗꯨ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯨꯔꯣ, ꯉꯁꯤꯗꯒꯤ ꯂꯩꯁꯥꯕꯤꯐꯝ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯂꯅꯤꯅꯦ ꯍꯥ꯫ ꯅꯕꯥꯅꯤꯁꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯀꯨꯏꯔꯣꯏꯗ, ꯑꯩꯅ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯍꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ꯫ ꯁꯥꯊꯧꯕꯒ ꯁꯤꯟꯊꯥꯉꯝꯕꯤꯒꯁꯨ ꯁꯥꯊꯧꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯥꯊꯧꯕ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯇꯥꯅꯕ ꯀꯧꯏ꯫ ꯃꯥ, ꯏꯆꯜ, ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯃꯆꯟꯅꯨꯄꯤ ꯉꯥꯟꯊꯣꯏꯗꯨ ꯃꯕꯨꯡꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦꯃꯤ, ꯅꯨꯄꯤꯕꯨ ꯁꯤꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯨꯄꯤꯕꯨ ꯁꯤꯜꯂꯗꯤ ꯈꯔꯁꯨ ꯅꯨꯡꯁꯤꯕꯤꯒꯗꯕ꯫ ꯉꯥꯡꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯒ ꯎꯔꯦ ꯃꯕꯨꯡꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯉꯥꯟꯊꯣꯏꯗꯨ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯣ, ꯏꯅꯝꯃꯔꯣ? ꯃꯥꯅꯦ, ꯅꯅꯝꯃꯁꯦ ꯄꯨꯁꯤꯜꯂꯨꯁꯦ꯫ ꯉꯥꯟꯊꯣꯏ ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯉꯝꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯁꯥꯊꯧꯕꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯌꯥꯏ ꯀꯥꯗꯨꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯊꯣꯏ, ꯏꯃꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯇꯨꯝꯈꯤꯕ, ꯍꯧꯗꯣꯔꯛꯎꯔꯦ ꯏꯕꯣ꯫ ꯍꯧꯗꯣꯔꯛꯑꯣ꯫ ꯉꯥꯟꯊꯣꯏꯗꯨ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯃꯥꯁꯨ ꯉꯥꯟꯊꯣꯏꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯏꯕꯦꯝꯃꯜ ꯍꯔꯥꯎꯅ ꯁꯤꯟꯊꯥꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯏꯃꯧꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯁꯤꯟꯊꯥꯉꯝꯕꯤ ꯀꯧꯏ ꯏꯃꯥ꯫ ꯑꯣ, ꯏꯃꯧꯗꯤ ꯁꯛꯀ ꯃꯤꯡꯒꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ꯫ ꯑꯗꯣ ꯏꯃꯧꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣꯅꯦ? ꯏꯃꯥ ꯏꯄꯥꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯁꯤꯟꯊꯥꯉꯝꯕꯤꯅ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯂꯣꯏꯅꯃꯛ ꯏꯕꯦꯝꯍꯜꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂ ꯃꯇꯨꯡꯗ ꯏꯕꯦꯝꯍꯜꯅ ꯇꯞꯅ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤꯅꯅꯦ, ꯏꯃꯥ ꯍꯌꯦꯡ ꯑꯍꯜ ꯈꯔ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯍꯜꯂꯨꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯨꯔꯣ꯫ ꯏꯕꯦꯝꯍꯜꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ꯫ ꯏꯃꯥ ꯁꯤꯃꯕ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜ ꯈꯔꯗꯨ ꯃꯃꯥꯏ ꯃꯛꯁꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯕꯦꯝꯍꯜꯅ ꯍꯪꯉꯤ꯫ ꯇꯥꯗ ꯍꯣꯏ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯃꯥꯏꯊꯣꯡ ꯏꯃꯛꯁꯤꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯏꯕꯦꯝꯍꯜ, ꯃꯧꯒꯤ ꯏꯃꯨꯡꯅ ꯏꯕꯦꯝꯃꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯣꯡꯕꯤꯔꯣ, ꯊꯤꯜꯂꯛꯂꯅꯨ ꯍꯥꯏꯅ ꯏꯟꯊꯣꯔꯛꯂꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯅ ꯏꯃꯧꯕꯨ ꯏꯟꯊꯣꯔꯛꯂꯤꯕꯁꯤꯕꯣ? ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯦ,
nupa mayumsi paisa nungsa paidaba jugot wairam sadabi mungsu nate karigi inthoraklibano khangche phare tada inthoraklabanina karidi upai lei sida sum chawnu hongba haiduni wafam asida mayamni yanare sathauba amadi sinhangambi luhongbagi matamsu lepkhre sinhangambi mahaki luhongbagi paw asi mabok laimabudi khanganingbana mahaki nupa sathauba dairei ibong imagai pagana aibu inthok piraklabaso aigi ibok adubudi luhongbase yawhaningi nahakna yawhaningli mi makhaido hayo aigidi kaisu kaiba leite nahakna pambuduma loine tawgadoribani asumna sinhangambi luhongbada mabok laima amadi mahaki mata ani manga laima amadi chanugasu yawrami mabok laimana masu nupibu yaifamangol kaya masu pibirami mata ani tudi sinhangambibu laknaboi kariboi hairei hayengdagidi mawanobi kaido oiradoinine nangna ahayimda leirigaidadi ngamuk sabado sidasu nane poka nasanupigana punek saminadoro sinhangambisu noklaga saminadoine asumna luhongbadu loisingkhre karisu ayet apan yawdana phajana dumak loisingkhre matam kharagi matungni leimasu masanabi tharik thabu masunupibu inthokduna luhongba phawba yawdabadugi sawningba kayatuna nongma phawba makhoigi mayumda lakhije somdana tharik tha hanadi masanupi sinhangambi na suduna mahangna phamja charambani aduba husikti masanupi su payum pankhrabani mahangna thabak pumnamak tawrabani adubu hana sumna tawkhijibana yamna tallami aduna mapuroiba pibana thabak satpagi sak phawba nangnaba thongduna pijaje madudagi piba su sauduna makhoi ani toina khatnaduna nungaiba phangdana leiba haibdu oiri aduga sinthangambidi somda manempok masanupi amadi mapuroibaga harau harauna nungaina pan thirami